Jiten haina Uma Hari founder oiramba advisor oibiramba Jiten Mark Legidre. Mahangna Assam the chu ST asi demand to Shine Tangal Pamatamda. Assamgi Saita Periset na Chingba, Lukiana, the Amsu the Chingba Lukiana, Masi Janing the Pongo Laduna, I call ST Tanbagi, I have a PB. Kumda wa kwada nongmai tami erwan mathak te are kapthara gaina ahan namna koi manipur macha ahum jawri Pangmada leba naharon kayama nupi angang kayama asi thawoi wawoi daba mitei lebak ta puna chene thokchebani akhoi kaidawrudage akhoi kari thau lege haina adi harau ahan makta da mayam puna makpo kuramjari ngasi anobo video ama puduna muk lakchere ngasi gi video asigi matang asidi aikhoina nahan mitei lebak ta kuki ga mitei ga puna chaina dana jum kai mei thana dana tangom da thokriba thawdog du gi matang dani ado madugi matang ado da makhoina adi yamna irang kalakpa sida adi company da suduna leiba asam gi mitei micha kasara asam gi mitei micha humutra taretna mafam madudagi kam tawna kramain tawna yumda jawrpage haibagi matang asida ai wari matega badang sajage haiduna aikoina nipa macha se kaujabani aigi nakta famibise ado nangi mingse kari kawa amta habiyo aigi ming Moirangtheng Barjamani ado nang matau karamna aidi nahangi tang ahumgi thawdog nakhoida awana chaithing karimta phangdabra matau karamna do tang kayadi karam tawna lakpage haibidi matang amta libiyo oi pachi theng mudi lemna thodok thodok mun tangom na thoki bani kana awang khun koi part 2 dani koi gi kem lejari sisu dei tang ani ahum se ko na thok tang ahum mari ba koi le manga si ba koi company na dik lau dra koi je chat pa kot pai koi na haire koi squad piro koi thin biro na mona risk lau de pare koi jo koi isa na thok la an chalane na koi kem mari gi mi koi mi humgutra muk je pulla re pun basiga khara mana moi masai gi gari ri chapter koi na cement gari am lai soi chaka ma chira koi khame driver non ja rai jare na atang mo paisa pi ni koi u chatte jate adedi koi jama jadana koi namtu na ma pula chale koi lambi tali kem tawre da mare na koi none kitang lan none kemai kitang landra baga moi gi naharon jing na koi je thalle thalaga roi kumdara koi gai jelo kumdale koi mi jangai ma thoi mak kumdale kumdalaga hange no karai lai no kai jatoi no kai chelei ra no na kargi tipan khanjali no akoi na si tipan khamante masa gi ni koi asi kana hage pa jate tare na koi lot na lak na ti ai na haire pa no loi kumdara koi kumdare wa koi da nongmai tami noi asam gi mitei ni doi sunu amata oi doi mi aina sa koi dia gum to mana te koi khangju kana sungba thodok na koi ai lei su lei te koi ki na degi chenjer ko ni cha tha ko mong cha de ge na pa doi di noi mobile loi putroi mobile ja koi mi jangai ma thoi mobile ma loksan gar moina loksan lagai ra acheng mano ai ru asam matara kari no ai ro ai mathak te ai kapthara ge na ahan namna na ko to no du di akono ja ja du di to binu koi acheng mano koi asam mata am dani bare noi ga che chang jenge koi loi je document jang halle jang halaga bare ka hangya na kai kai thabak chui kali koi na koi abci gi ni koi na ai degi duma to na koi je libaki mi gati yawrpra koi manipur macha ahum jawri kamain moi se koi na haire noi che chang lo sal lo noi manipur macha ne khumaroi si kan to che chang lo sal lo koi na moi dai ja re fa na moi che chang sumai to na chelak pa da loin le hore kaw na kem na le hore ko lo re to na hai ja no ja na moi che chang se koi jang han dare do moi che chang jarom dare koi su lo re moi su lo re moi che chang yaw na moi na khangamba taragadi do moi ahum jo hat khragani aduga loina dana mitei mi japuna mag loina seni masi soidra wapam ni adedi kari ka maina tawna kana thangde di moi nai ne phare noi chalo swaro jade akoi tobom thoba tobani akoi no mobile loi picture noi chalo akoi thadore tai chalaga mu kilometer tara kun muk chalaga mu katpun dai mafam do amuk thalle khoi se moi na haron jinga thalle cooking atani ni cooking mudani amuk thalle thalla haire no krai lai na se na koi makha le sun noi mi na koi check tore kolle thajade
ꯕꯦꯛ ꯄꯨꯝꯅꯃꯛ ꯃꯣꯏ ꯀꯥꯈꯠꯂ ꯂꯣꯏ ꯃꯈꯥ ꯂꯪꯊꯔ ꯆꯣꯏ ꯆꯦꯛ ꯇꯧꯔꯦ ꯅꯣꯏ ꯕꯣꯝ ꯄꯣꯔꯛꯏꯔꯥ ꯅꯣꯡꯃꯩ ꯄꯣꯔꯛꯏꯔꯥ ꯑꯩꯈꯣꯏ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯐꯤꯔꯣꯜ ꯑꯃꯇ ꯌꯦꯡꯕꯤꯌꯣ ꯌꯦꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯤꯜꯆꯔ ꯌꯧꯔꯛꯏꯕ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯄꯨꯡ 1 ꯇꯥꯔꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯥꯗꯒꯤ ꯄꯨꯡ ꯀꯌꯥꯗꯒꯤ ꯊꯣꯔꯛꯏꯕ 11 ꯃꯈꯥꯏꯗꯩ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯌꯧꯔꯦ ꯆꯥꯗ ꯊꯛꯇꯅ ꯑꯗꯨꯝ ꯌꯨꯝ ꯌꯧꯔꯦ ꯖꯤꯔꯤꯗ ꯑꯩꯈꯣꯏ ꯖꯤꯔꯤ ꯒꯨꯂꯥꯊꯣꯟ ꯌꯧꯔꯒ ꯑꯥꯔꯃꯤ ꯐꯪꯅꯔꯦ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯐꯥꯎ ꯊꯤꯟꯕꯤꯔꯦ ꯑꯁꯥꯝ ꯒꯦꯠꯇꯣ ꯊꯤꯟꯕꯤꯔꯝꯃꯦ ꯋꯥꯐꯝ ꯑꯃꯅ ꯉꯁꯥꯏ ꯋꯥꯐꯝ ꯑꯃꯈꯛ ꯍꯪꯒꯗꯕ ꯋꯥꯍꯪ ꯑꯃ ꯅꯟꯊꯍꯧꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯍꯔꯒꯤ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯖꯪꯒꯣꯂꯀꯥꯏ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯀꯩꯅꯣ ꯐꯪꯕꯗꯒꯤ ꯃꯥꯕꯨ ꯐꯨ ꯆꯩꯅ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅꯦ ꯃꯣꯏꯅ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯃꯥꯒꯤ ꯁ꯭ꯋꯤꯆ ꯀꯩꯅꯣ ꯑꯣꯟ ꯇꯧꯋꯦ ꯇꯧꯔꯦ ꯇꯧꯔꯛꯄꯗ ꯃꯥ ꯑꯗꯨꯝ ꯇꯧꯔꯝꯅꯤ ꯃꯥꯁꯨ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯀꯩꯅꯣ ꯃꯥꯏ ꯋꯥꯔꯛꯁꯣꯞꯇ ꯃꯦꯁꯦꯖ ꯂꯥꯛꯄꯗꯣ ꯃꯣꯏꯅ ꯍꯥꯏꯔꯦ ꯃꯩꯇꯩ ꯃꯌꯦꯛꯅ ꯂꯥꯛꯄꯗꯣ ꯃꯣꯏꯅ ꯍꯥꯏꯔꯦ ꯁꯤ ꯀꯔꯤ ꯃꯦꯁꯦꯖ ꯇꯥꯏ ꯅꯣꯏ ꯃꯁꯦꯟ ꯀꯔꯤ ꯋꯥꯔꯤ ꯁꯨꯅꯩꯅꯣ ꯍꯥꯏꯅ ꯑꯃꯗꯨꯅ ꯑꯩ ꯀꯔꯤꯝ ꯈꯪꯖꯗꯦ ꯁꯤꯗꯤ ꯑꯩ ꯅꯨꯄꯤꯅ ꯃꯥ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯃꯅꯤ ꯑꯗꯨ ꯊꯥꯔꯛꯏꯅꯦ ꯍꯥꯏꯅ ꯅꯆꯤꯟ ꯊꯤꯅꯨ ꯍꯥꯏꯅ ꯀꯔꯤꯅꯣ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯁꯦ ꯁꯣꯝ ꯁꯥꯏꯗꯇ ꯊꯣꯔꯛꯑ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯄꯨꯊꯣꯛꯑꯒ ꯍꯥꯏꯔꯦ ꯅꯪ ꯀꯔꯤꯒꯤ ꯁꯦꯡꯅ ꯍꯥꯏꯔꯨ ꯅꯪ ꯑꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯃꯥ ꯑꯃ ꯍꯥꯏꯖꯔꯦ ꯅꯣꯟꯖꯅ ꯑꯩ ꯈꯪꯗꯦ ꯁꯤ ꯑꯩ ꯅꯨꯄꯤꯅ ꯃꯥ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯗꯨ ꯏꯕꯗꯨ ꯊꯥꯔꯛꯏꯅꯤ ꯈꯣꯠꯂꯛꯏꯅ ꯑꯗꯨꯒ ꯃꯣꯏꯅ ꯆꯩꯅ ꯑꯃꯨꯛꯀ ꯍꯩꯔꯦ ꯍꯥꯏꯅ ꯃꯥ ꯈꯪꯍꯟꯗꯅ ꯊꯥꯔꯛꯄꯅꯤ ꯁꯣꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯈꯪꯗꯕꯅꯤꯅ ꯑꯗꯨꯒ ꯃꯣꯏꯅ ꯆꯩꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯟꯕꯇꯅꯤ ꯑꯗꯨ ꯊꯥꯗꯣꯛꯄꯤꯕ ꯂꯥꯏꯕꯛ ꯐꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯏꯅꯥꯎ ꯕꯨꯕꯨꯒ ꯀꯔꯤ ꯆꯟꯗ꯭ꯔꯃꯅꯤ ꯕ꯭ꯔꯖꯃꯅꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯈꯥ ꯑꯁꯤꯗꯤ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯋꯥꯕ ꯅꯪꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯨ ꯅꯣꯝꯃꯨꯕꯒꯤ ꯆꯠꯂꯨꯕꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯉꯛꯏꯕꯁꯦ ꯃꯁꯤꯁꯨ ꯀꯌꯥꯝ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯃꯅꯣ ꯈꯖꯤꯛꯇꯪꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯀꯁꯥꯔ ꯑꯁꯥꯝꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯐꯤꯕꯝꯗ ꯂꯩ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯇꯩꯔꯣꯜ ꯈꯪꯕ ꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯥꯏꯗꯤ ꯃꯣꯔꯦꯔꯣꯝꯗꯒꯤ ꯆꯪꯉꯛꯄ ꯀꯨꯀꯤ ꯃꯆꯥ ꯃꯤꯇꯩꯔꯣꯟꯁꯨ ꯈꯪꯗꯕ ꯍꯤꯟꯗꯤꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏ ꯊꯦꯡꯅꯔꯝꯕ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯊꯣꯛꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯜ ꯏꯆꯦ ꯈ꯭ꯋꯥꯏꯈꯤꯕꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯐꯝ ꯃꯐꯝꯗ ꯀꯁꯥꯔꯒꯤ ꯃꯐꯝ ꯃꯐꯝꯗ ꯑꯁꯥꯝꯒꯤ ꯃꯐꯝ ꯃꯐꯝꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯃꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤ ꯈꯨꯠꯊꯣꯛꯅꯕ ꯌꯥꯔꯣꯏ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯤꯍꯧꯔꯣꯟꯒꯤ ꯐꯤꯕꯝ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯔꯦꯂꯤ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣই ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤ ꯑꯁꯨꯛ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨ ꯑꯦꯁ ꯇꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯟꯕꯁꯤꯗ ꯑꯦꯁ ꯇꯤꯒꯤ ꯃꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯂꯩꯕꯥꯛꯄꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯏꯕ ꯂꯧꯔꯣꯟ ꯑꯁꯦ ꯑꯁꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕ ꯊꯕꯛꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯈꯨꯠ ꯊꯣꯛꯅꯐꯝ ꯊꯣꯛꯇꯦ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯃꯨꯟꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯗꯣ ꯂꯧꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯜꯂꯕꯁꯨ ꯀꯔꯝꯕ ꯂꯧꯔꯣꯟꯗ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯍꯧꯗꯕꯗꯒꯤꯅꯤ ꯃꯇꯦꯛ ꯑꯃꯒ ꯑꯩ ꯄꯟꯖꯅꯤꯡꯉꯤ ꯑꯁꯥꯝꯗ ꯖꯤꯇꯦꯟ ꯍꯥꯏꯅ ꯎꯃꯥ ꯍꯥꯏꯔꯤꯕ ꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯝꯕ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯝꯕ ꯖꯤꯇꯦꯟ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯥꯝꯗꯁꯨ ꯑꯦꯁ ꯇꯤ ꯑꯁꯤ ꯗꯤꯃꯥꯟ ꯇꯧꯁꯤ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯑꯁꯥꯝꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅꯆꯤꯡꯕ
ꯂꯨꯞ ꯀꯌꯥꯅ ꯑꯗꯩꯗꯤ ꯑꯥꯝꯁꯨꯅ ꯆꯤꯡꯕ ꯂꯨꯞ ꯀꯌꯥꯅ ꯃꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯦꯁ ꯇꯤ ꯇꯥꯟꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯈꯤꯗꯦ ꯃꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯦꯟꯅꯕ ꯑꯗꯩ ꯂꯤꯗꯔꯁꯤꯞ ꯌꯥꯝꯅ ꯄꯥꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯌꯥꯝꯅ ꯁꯥꯅꯤꯡꯕ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯈꯠꯂꯛꯄꯗ ꯃꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯗꯅ ꯐꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯣ ꯃꯗꯨ ꯑꯣꯏꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯁꯦ ꯇꯥꯗꯕ ꯀꯣꯟꯅ ꯊꯦꯡꯊꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯪꯉꯛꯄ ꯑꯩꯈꯣꯏꯅ ꯅꯪꯉꯤꯕ ꯑꯋꯥꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯇꯦꯡꯇꯪ ꯄꯟꯖꯒꯦ ꯑꯩ ꯌꯥꯝꯅ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯇꯝꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯔꯚꯦ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯍꯪꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯑꯣꯖꯥꯁꯤꯡꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯍꯥꯏꯖꯅꯤꯡꯕꯅꯤ ꯅꯈꯣꯏꯁꯦ ꯀꯔꯝꯕ ꯙꯔꯃ ꯆꯠꯂꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯤ ꯅꯈꯣꯏꯒꯤ ꯀꯔꯝꯕ ꯀꯩꯅꯣꯅꯣ ꯀꯜꯆꯔꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯖꯒꯣꯏ ꯑꯗꯨꯅꯆꯤꯡꯕ ꯎꯠꯄ ꯃꯇꯝꯗ ꯑꯁꯤꯗꯤ ꯃꯣꯡꯒꯣꯂꯣꯏꯗ ꯀꯥꯡꯕꯨ ꯑꯣꯏꯖꯔꯕꯁꯨ ꯃꯣꯡꯒꯣꯂꯣꯏꯗ ꯀꯥꯡꯕꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯊꯥꯗꯣꯛꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯦꯔꯤꯌꯥꯟ ꯀꯥꯡꯕꯨꯒꯤ ꯐꯨꯔꯨꯞꯇ ꯆꯪꯉꯕꯅꯤꯅ ꯂꯤꯆꯠ ꯁꯥꯖꯠꯇ ꯆꯪꯉꯕꯅꯤ ꯃꯁꯤ ꯑꯦꯁ ꯇꯤ ꯐꯪꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜꯗ ꯂꯩꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯅ ꯑꯣ ꯕꯤ ꯁꯤ ꯍꯥꯏꯅ ꯂꯩꯔꯦ ꯑꯁꯤꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯁꯦ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯇꯅ ꯑꯩꯈꯣꯏꯅ ꯑꯦꯁ ꯇꯤ ꯍꯥꯏꯅ ꯇꯥꯜꯂꯤꯕꯁꯦ ꯍꯥꯏꯗꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯥꯡꯂꯣꯏ ꯆꯟꯗꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯃꯨꯟꯈꯤꯗꯧꯔꯕ ꯃꯤꯅ ꯍꯥꯠꯈꯤꯗꯧꯔꯕ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯂꯥꯏꯔꯕ ꯊꯥꯛꯇ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯛꯏꯕ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯆꯥꯎꯅ ꯑꯦꯁ ꯇꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯆꯥꯛꯊꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯊꯔꯕ ꯃꯇꯝꯗ ꯈꯪꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯦꯁ ꯇꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯗꯣꯔꯤꯕ ꯑꯁꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠꯇ ꯄꯤꯊꯔꯛꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯅꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯈꯤꯗꯣꯔꯤꯕ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯈꯨꯊꯣꯛꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯕ ꯃꯑꯣꯡ ꯃꯥꯟꯗꯦ ꯃꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯇ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯗꯨꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗ ꯅ꯭ꯌꯨꯁꯇ ꯀꯔꯤꯗ ꯄꯤꯔꯤꯕ ꯅꯍꯥꯟ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯥꯏ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯕꯗꯨꯅꯤ ꯃꯁꯤ ꯑꯋꯥꯕ ꯐꯤꯕꯝꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯪꯊꯈꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯛꯇꯅꯤ ꯑꯩꯈꯣꯏ ꯈꯟꯅ ꯆꯩꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯂꯝꯕꯤꯗ ꯏꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯁꯔꯀꯥꯔꯗ ꯍꯥꯏꯖꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯗꯨ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯑꯩ ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯄꯦꯟꯖꯗꯗꯅ ꯍꯥꯏꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯉꯁꯤ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯃꯤ 60 ꯍꯦꯟꯅ ꯁꯤꯖꯤꯜꯂꯛꯏꯕꯁꯤꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯁꯔꯨꯛ ꯌꯥꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯅꯍꯥꯔꯣꯟ ꯀꯌꯥ ꯑꯃ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯑꯁꯤ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯐꯨꯅ ꯆꯩꯅ ꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯨꯗꯒꯦ ꯑꯩꯈꯣꯏ ꯀꯔꯤ ꯏꯊꯧ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄꯁꯦ ꯃꯁꯤ ꯈꯤꯇꯪ ꯄꯦꯟꯗꯦ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯃꯁꯤ ꯑꯗꯨꯅ ꯉꯁꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯑꯋꯥꯕꯕꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯒ ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯈꯨꯔꯨꯝꯖꯔꯤ